Kangleipak 360 yengbiriba amadi tabiriba miyam punamaku ahanba maktada taramna oksabda iko ngasi channel asigi maikaidagi sandokjariba Manipuri horror story gi ahum suba wari khangabokta thokiba thogdok ama wari asi aigi marup amana libirapani Mamangaida Kunamada Maimu Koba Nupa Malerami Chaba Takpa Langba Amadi Koiba Yamna Pamjab Nupani No Mamagi Mamanaba Mayamna Kechi Chasi Haidana Moigi Kun Tangnabada Kaura Ami Makoyi Kun Ado Yamna Saurami Ohum Tongna Kaido Ami Mamang Kun Mayai Kun Maning Kun Haidana Maimu Asi Mayai Kun de Lerami Maimu Do Tangnaba Kunda Haibadi Maning Tangba Kunda Kechi Chaba Laona Mamanaba Mayamna Kaura Ami Numit Adusu Kanglengi Numitni Matam Adudadi Lambi Tong Yamna Palamdi Makoi Gi Lambi Ado Koilas Thadi Lambi Gi Nakanda Uwa Yamna Horami Aduga Lambi Romda Loina Kupthara Ami Aduna Lambi Ado Surung Changbadona Yamna Suklami Aduga Kun Adugi Manungda Mi ama sirabadi Kunna te adusu yamna kinarami mapan thokna de asumna yum sabsu pareng sarami Sumang su pareng lerami lambi chatpagi mahuta sumang oina phaunaraga chatnarami matam aduda lambi da chatpa kinarami ani suba khunda leiba maimuna ahum suba khunda khechi chaba chatlami numit ado nong chubana lambi chatpa kiduna sumang phauraga chatlami Mana asum lakpaga nong ado khangkan kanchilak lami mana nong ngahak thukke haiduna saijin anemba yum macha amada thuplami matam adwaidadi electric thanaramdi petrol max oina thanarami maiga mambani mana thupiba mafam ado mi siraga puthokpada thamba sang adugi makhada oirami mana nong haijillake haiduna khara chingsinbada Asibagi ku ado thengnarami ma gyan taduna mafam ado thadokduna chelakami mana chelakpa na kang khechi chafam ado yongna chelaklami mafam ado yowrabada mamanaba mayamda wari ado tamammi wari pumma mayamna pakhatkano haina themlami makhoi mayam wari saduna leirami kanglenina choidep chongbusu yawbanina khara thenglammi Numitto Kechi Chaba Loiri, Numidang Pung Tramadoi Makai Tare, Mayam the Yum the Hanarasi, Haiduna, Makoi Yum the Hanarami, Tanja Aduda Nong Amuk Chutaraglami, Tili. Amadi Nong Sukaglami, Nungsit Suyam the Kanna Silami, Nong Sit Marakta, Maimudo, Mayum the Halaklami, Nungsit Sitpane, Nong Kakpane, Maimudo. Isai saktuna mayum tamna laklami ngasai sumang phawbadusu mi siba yawbanina kiduna lambiromda laklami nong khakpada uwasing ado akiba masak ngakta oirami mabu mayam changduna pharage matagum mangonda changakpaduna urami aduga nattana mabu kawbuduna maimuda loina onsilakpagum tawrami nong khakpagi mangalda pangkhokla mayam adusu Angang macha mayamna mangonda onsilakpadona phagadabadona tawrami adubu kirasu kina adum laklami mana sum lakpada mayamna hainaba mafam ado yawraklami thaibong hoba mafam nongdam bituren uku mapan adu mana yam kina lakpaduda turen mapan aduda nupi ama samda sing khunduna leiba urami aduda mana khara pharami kiba Mana karisu kidana nupi adugi manakta changduna nupi aduda lagnarami kayawna chatoino chatminnarasi hairami nupi adu karimata khumlamdi uba phanglamdi mana kaidagi no yumna haiduna hanglami khumandabadуда mana mamangda lepaga hangi haiduna yengbada nupi adu mamai palamdaba ubada maimudo swai laurami masamana chap yungkhatuna thakatuna laurami Matam aduda nupi ado mangkhirami maimu pakhatuna chelaklami lambi su nong subanina nanduna nanthurami nong su khakpaduda mangonda mayam amana namba phabaduna torami
माना युमद यौरबदी हाइदुना चेलकलमी माबु फारगे हाइदुना उवा मयाम अदुना कोंथरकलमी अदुबु माना मयुम यौनबा अदुम चेलकलमी युमगी कोंथोंग यौरे हाइदुना माना कोंथोंग सै चिंथोकपदा माना थेंगनरकप नुपीदो मागी युमगी कोंथोंगदा लेपतुना लेरमली माइमुना कन्ना इमा हाइदुना लाउरगा ज्ञान तादना लेक्थरमी माना ज्ञान तारकप मतमदा युमगी फमुंगदा तुमदुना माइबा लाई खोरमखिबा लोइखिबगी मवोंगदा लेरमी हाइरिबा वारी असि आइगी मरुप अमना मखोइगी खुंदा थोखिबा वारीनी हाइदुना लिबिरबनी असोय अंगाम यावरबसु ngapiगनी ngasiगी ओइनदी मतांग साइदा वारी असि लोइसिनजरी मथंगदा अनौबो वारी अमु पुदुना लाक्सगी मियेंग ताबिरबा मियाम पुनमंग चैनल असिबु नुंसीबिदुना लाइक सब्सक्राइब अमदी शेयर तौबिदुना चैनल असिबु थवाई हापिनबा हाइजरी।